Loktak Lake Manipurgi Loktak Park Thonthok hendokna phajaraba mafamni mafamsida lairiba ngami amaga unladuna makhoi punsi mahinggi saruk amatang yengminasi mafamsini karang chakpagi hitongphom ado uriba ithatsina karang ithat ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯂꯩꯕ ꯐꯨꯝꯁꯪ ꯑꯃꯗ ꯂꯩꯕ ꯏꯌꯥꯝꯕ ꯄ꯭ꯔꯐꯨꯜꯂꯣ ꯑꯃꯁꯨꯡ ꯏꯆꯦ ꯃꯦꯝꯃꯒꯤ ꯁꯪꯗꯅꯤ ꯉꯁꯤ ꯏꯌꯥꯝꯕ ꯄ꯭ꯔꯐꯨꯜꯂꯣ ꯑꯃꯁꯨꯡ ꯏꯆꯦ ꯃꯦꯝꯃꯅ ꯂꯣꯛꯇꯥꯛꯇ ꯏꯟ ꯆꯤꯡꯕ ꯉꯥ ꯐꯥꯕ ꯑꯃꯗꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯉꯥ ꯐꯥꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯎꯠꯄꯤꯒꯅꯤ ꯑꯗꯣ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯟ ꯀꯌꯥꯅꯣ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯏꯟ 5 ꯑꯁꯤꯗ ꯑꯃ ꯑꯅꯤ ꯑꯃꯅ ꯇꯨꯡꯗ ꯂꯩꯈ꯭ꯔꯦ ꯂꯥꯡꯁꯨ ꯑꯗꯨꯝ ꯊꯥꯛꯏꯀꯣ ꯂꯥꯡꯅ ꯁꯤꯗ ꯂꯩꯔꯦ ꯐꯥꯕꯅ ꯏꯟ ꯆꯤꯡꯕꯅ ꯄꯨꯡ ꯀꯌꯥ ꯋꯥꯏꯗ ꯆꯤꯡꯗꯣꯏꯅꯣ ꯄꯨꯡ 8ꯗ ꯑꯃ ꯅꯨꯡꯗꯥꯡꯒꯤ 8 ꯑꯃꯨꯛ ꯍꯟꯈꯤꯁꯤꯔꯥ 2ꯗ ꯑꯃꯨꯛ ꯑꯌꯨꯛꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯗꯣ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯁꯨ ꯑꯌꯨꯛ ꯅꯠꯇ꯭ꯔꯁꯨ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯤꯡꯉꯒ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅ Haitrangna saujil sabalam sarang pumai tumalam Loktak sama panna singungi saing sinwariba Saji sangai kayana thina nauna jangui chajabadi lamnungsi Loktak phumdi chayin mata phabada pumbi sila kayana sangtari malamda Loktak Lake imani Nga phabsi nungdang na para yung dindi kaya fadare di nungdang suba khulai ni na in dindi kanda ni mai thalaga ni walaga chinga pha inna fabra langa fabra inna lang na yung din pha inna nungdang thara pha mai thalaga numidang tharaga ayukta ayuk nungalamdai sonda kari ngagadi Nino ngamu yaure tumhandi masa phabo mukanga khajing noi sure adi nga achau badadi yaudare ba masa gi maro lai di ni makhan su
ꯉꯥ ꯑꯆꯧꯕꯗꯤ ꯐꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯑꯆꯧꯕꯅ ꯂꯥꯡ ꯊꯥꯔꯒ ꯐꯥꯕ ꯑꯗꯒꯤ ꯃꯨꯀꯥ ꯉꯥ ꯀꯩꯀꯩ ꯏꯟ ꯊꯥꯔꯒ ꯐꯥꯕ ꯉꯥ ꯑꯐꯥꯕꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯣꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯃꯩ ꯊꯥꯔꯒ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯉꯥ ꯌꯥꯏꯔꯕꯅꯦꯕ ꯌꯥꯏꯕ ꯂꯣꯏꯔꯕꯅꯤ ꯁꯤꯅ ꯌꯥꯏꯕ ꯂꯣꯏꯔꯦꯕ ꯑꯌꯨꯛꯇ ꯌꯥꯏꯈꯤꯕ ꯑꯌꯨꯛꯇ ꯑꯌꯨꯛ ꯌꯥꯏꯈꯤꯕ ꯉꯟꯇꯥꯗ ꯐꯥꯔꯒ ꯌꯥꯏꯕ ꯀꯔꯤ ꯀꯔꯤ ꯉꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯐꯥꯕꯧꯅꯦ ꯅꯩꯅꯣꯟꯅꯦ ꯁꯤꯁꯤꯅ ꯑꯗꯒꯤ ꯐꯕꯧ ꯃꯨꯀꯥ ꯁꯤꯅ ꯐꯥꯕꯧ ꯁꯤꯁꯤꯅ ꯂꯩ ꯃꯨꯀꯥ ꯉꯥ ꯑꯗꯒꯤ ꯃꯈꯥ ꯌꯥꯎꯈ꯭ꯔꯦ ꯑꯁꯤꯅ ꯂꯩꯅꯨ ꯉꯥ ꯃꯆꯥ ꯑꯗꯒꯤ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯃꯔꯛꯇ ꯂꯩꯈ꯭ꯔꯦ ꯁꯤ ꯐꯥꯕ ꯁꯤꯗꯤ ꯈꯥꯁꯨ ꯈꯥꯗꯔꯦ ꯃꯕꯨꯛꯁꯨ ꯀꯥꯏꯗꯔꯦ ꯄꯨꯈꯠꯂꯛꯄꯒ ꯌꯥꯔꯅꯤ ꯁꯤ ꯉꯥꯁꯤꯗ ꯇꯥꯅ ꯂꯩꯔꯦ ꯃꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯥꯗꯕꯒꯤ ꯋꯥꯗ ꯉꯥꯏꯔꯦ ꯑꯥ ꯂꯩꯌꯦ ꯑꯣ ꯑꯇꯦꯛꯄꯗꯤ ꯂꯩꯇꯕ ꯑꯣ ꯍꯣꯔꯦꯟ ꯀꯛꯈ꯭ꯔꯦꯕ ꯑꯣ ꯑꯌꯥꯏꯕꯁꯤꯗꯀꯣ ꯅꯪ ꯌꯥꯝꯃꯗ꯭ꯔꯥ ꯉꯥꯁꯦ ꯅꯪꯒꯤ ꯆꯦꯈꯥꯎ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯍꯥꯎꯋꯦ ꯑꯩꯅ ꯇꯥꯡꯉꯦ ꯍꯥꯏꯔꯨꯕꯕꯣ ꯑꯗꯨꯁꯨ ꯈꯪꯅꯕ ꯃꯤꯅꯤ ꯇꯤꯡꯈꯥ ꯊꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯨꯝꯁꯪꯗ ꯂꯩꯕ ꯏꯇꯩꯃꯅ ꯌꯥꯏꯕ ꯉꯥꯗꯣ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯅꯥꯏꯅꯣꯟ ꯉꯥꯃꯨ ꯑꯃꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯉꯥ ꯆꯥꯕꯗꯣ ꯐꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯐꯨꯝ ꯇꯛꯁꯟꯕꯗ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯐꯥꯝꯒꯤ ꯅꯠꯇꯦ ꯄꯥꯠꯀꯤ ꯉꯥꯅꯤ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯂꯣꯛꯇꯥꯛ ꯉꯥꯅꯤ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩ ꯑꯅꯤꯒꯤ ꯀꯥꯔꯒ ꯑꯍꯥꯡꯕꯁꯦ ꯃꯁꯤꯗ ꯃꯤ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯐꯥꯏꯌꯦꯕ ꯆꯥꯔꯒ ꯃꯤꯅ ꯂꯨꯄꯥ 10,000 ꯐꯪꯕꯩ 90 ꯐꯪꯕꯩ ꯉꯥ ꯐꯥꯏ ꯆꯥꯕꯒꯤ ꯐꯥꯕꯗ ꯉꯁꯤ ꯂꯣꯛꯇꯥꯛꯇ ꯀꯣꯏꯔꯛꯄꯗ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯁꯪ ꯏꯌꯥꯝꯕ ꯄ꯭ꯔꯐꯨꯜꯂꯣꯒꯤ ꯊꯥꯡꯒꯗꯒꯤꯅꯤꯀꯣ ꯀꯔꯥꯡꯗꯒꯤ ꯏꯌꯥꯝꯕ ꯄ꯭ꯔꯐꯨꯜꯂꯣꯒꯤ ꯐꯨꯝꯁꯪꯁꯤꯗ ꯉꯥ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯐꯥꯕ ꯉꯥ ꯊꯣꯡꯗꯣꯔꯤ ꯑꯌꯨꯛꯇꯅ ꯉꯥ ꯃꯆꯥ ꯁꯤ ꯈꯔ ꯐꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯄꯥꯠꯀꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯉꯥ ꯆꯥꯕ ꯃꯌꯥꯝ ꯆꯪꯉ ꯐꯥꯕꯗꯒꯤ ꯔꯧ ꯀꯃꯟ ꯑꯗꯨꯁꯨ ꯊꯣꯡꯗꯣꯔꯦ ꯑꯇꯣꯞꯄ ꯃꯊꯦꯜꯗꯅ ꯂꯣꯛꯇꯥꯛꯀꯤ ꯄꯣꯠꯊꯣꯛ ꯉꯥꯛꯇꯅꯤ ꯏꯀꯥꯏꯊꯕꯤ ꯊꯥꯡꯖꯤꯡ ꯑꯗꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯊꯤꯡꯉ ꯄꯥꯜꯂꯦꯀꯣ ꯊꯥꯡꯖꯤꯡ ꯄꯥꯝꯕꯤꯒꯤ ꯃꯀꯣꯛꯇꯨꯅꯤ ꯊꯥꯡꯖꯤꯡꯒꯤ ꯃꯀꯣꯛꯇꯣ ꯁꯤꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯏ ꯂꯣꯏ ꯂꯧꯊꯣꯛꯑꯗꯤ ꯍꯤꯡꯅꯕꯨ ꯆꯥꯕ ꯌꯥꯔꯝꯒꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅꯦꯕ ꯌꯥꯝꯅ ꯃꯍꯤ ꯍꯣꯝꯕꯗꯣ ꯖꯧ ꯂꯥꯎꯅ ꯀꯣꯠꯂ ꯆꯥꯕ ꯌꯥꯅꯤ ꯃꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝ ꯐꯨꯝꯁꯪꯗ ꯊꯣꯡꯕ ꯆꯥꯛ ꯉꯥ ꯆꯥꯃꯤꯟꯅꯔꯁꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯉꯥꯔꯤ ꯉꯥꯇꯥꯏ ꯍꯥꯞꯄꯤ ꯍꯪꯍꯧꯗꯔꯕ ꯁꯤꯡꯖꯨ ꯃꯆꯜ ꯍꯦꯛꯈꯤꯒꯦ ꯁꯤ ꯁꯣꯏ ꯂꯣꯏꯔꯝꯃꯒ ꯁꯤ ꯅꯨꯡꯒꯥꯏ ꯄꯤꯞꯁꯦ ꯈꯔ ꯊꯥꯛꯆꯤꯜꯂꯒꯦ ꯅꯨꯄꯤ ꯑꯃꯅꯤ ꯍꯦꯛꯀꯦ ꯑꯩꯈꯣꯏꯅꯅꯦ ꯁꯤ ꯊꯤꯖꯤꯟꯗꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯐꯨꯝꯁꯪꯁꯤꯗ ꯍꯧꯔꯤꯁꯦ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯌꯥꯝꯕ ꯑꯣꯏ ꯍꯥꯏꯕ ꯂꯨꯍꯣꯡꯉꯛꯄꯗ ꯎꯠꯂꯛꯄ ꯑꯎꯟꯄꯣꯠ ꯍꯥꯏꯁꯦ ꯈꯥꯡꯉꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯆꯍꯤ 30 ꯍꯦꯜꯂꯕ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯑꯎꯟꯄꯣꯠꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯔꯥ ꯑꯃ ꯁꯤꯐꯥꯏ ꯑꯣꯏꯌꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯂꯩꯔꯛꯄꯅꯤ ꯗꯦꯜꯂꯤꯗꯒꯤ ꯂꯩꯔꯛꯄꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯦꯛꯏꯁꯦ ꯅꯨꯡꯒꯥꯏ ꯄꯤꯔꯨꯛꯅꯤ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯀꯧꯋꯦꯕꯀꯣ ꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯪꯅꯕ ꯄꯦꯔꯨꯛꯇꯨꯒ ꯃꯁꯛꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯤ ꯃꯅꯝ ꯅꯝꯍꯨꯛ ꯇꯧꯕꯅꯤ ꯑꯣ ꯀꯣꯝꯄ꯭ꯔꯦꯛꯀ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛꯀ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯏꯁꯥꯗ ꯑꯗꯨꯒꯅꯤ
ꯃꯣꯔꯣꯛꯁꯦ ꯂꯣꯛꯇꯥꯛꯁꯤ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯗ ꯆꯥꯛ ꯆꯥꯕꯗꯨ ꯑꯣꯏꯗꯦꯕ ꯌꯨꯝꯗꯒꯤ ꯑꯃ ꯀꯥꯔꯨꯒ ꯆꯥꯛ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯄꯨꯊꯣꯛꯑ ꯆꯥꯕꯒꯨꯝꯕ ꯉꯥ ꯑꯌꯥꯏꯕ ꯐ꯭ꯔꯦꯁꯁꯦ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯁꯥꯏ ꯂꯩꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯆꯥꯔꯒ ꯑꯆꯥꯄꯣꯠꯇꯧꯅ ꯆꯥꯔ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯩꯁꯨ ꯃꯇꯦꯡ ꯁꯤꯗꯤ ꯅꯥꯏꯅꯣꯟ ꯃꯆꯥ ꯅꯥꯏꯅꯣꯟ ꯃꯆꯥ ꯑꯝꯇ ꯆꯥꯒꯦ ꯁꯤ ꯁꯤꯡꯖꯨꯒꯤ ꯈꯔ ꯊꯛꯑꯁꯤ ꯀꯣ ꯁꯤꯅ ꯐꯕꯣꯡ ꯉꯥ ꯑꯃꯒ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯃꯨꯀꯥ ꯉꯥꯗꯤ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯃꯨꯀꯥ ꯉꯥꯗꯤ ꯉꯁꯥꯏ ꯂꯥꯛꯑꯝꯕ ꯂꯝ ꯀꯣꯏꯕ ꯃꯤꯁꯤꯡꯗꯨꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯐꯕꯣꯡ ꯉꯥꯁꯨ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯟ ꯂꯩꯕꯗꯣ ꯄꯤꯔꯛꯑꯣ ꯏꯃꯥ ꯂꯩꯅꯨꯡꯉꯥ ꯃꯆꯥꯒ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯨꯀꯥ ꯉꯥꯗꯣ ꯈꯔꯒ ꯄꯤꯔꯛꯑꯣ ꯀꯨꯏꯅ ꯆꯥꯏ ꯑꯗꯨꯅ ꯀꯨꯏꯅ ꯊꯝ ꯌꯥꯏꯗꯅ ꯉꯥ ꯌꯥꯏꯅꯕ ꯁꯦꯝꯃꯤꯁꯦ ꯃꯁꯤ ꯌꯣꯠꯀꯤ ꯗꯔꯝꯒꯤ ꯇꯤꯟꯗꯨꯅ ꯐꯖꯅ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯋꯥꯡꯅ ꯃꯊꯛꯁꯤꯗ ꯃꯩ ꯃꯊꯛꯁꯤꯗ ꯉꯥ ꯑꯌꯥꯏꯕꯗꯨ ꯑꯣꯏꯅ ꯁꯤꯡꯖꯨꯗ ꯍꯥꯞꯇꯣꯏꯅꯦ ꯅꯥꯏꯅꯣꯟ ꯉꯥ ꯑꯐꯪ ꯑꯐꯪꯕ ꯄꯣꯠꯅ ꯉꯥꯔꯤ ꯉꯥ ꯑꯁ ꯃꯈꯣꯟꯁꯦ ꯒ꯭ꯔꯦꯝ 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 ꯂꯥꯎꯔꯤꯁꯦ ꯑꯗꯨꯗꯤ ꯁꯣꯔ ꯍꯣꯟꯗꯣꯛꯐꯝ ꯈꯪꯗꯦꯕ ꯍꯧꯖꯤꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯂꯣꯏꯕ ꯑꯣꯟꯗ꯭ꯔꯛꯄ ꯅꯨꯄꯤ ꯊꯤꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯁꯤꯅ ꯍꯥꯎꯔꯦ ꯊꯥꯛꯇ꯭ꯔꯁꯨ ꯍꯥꯎꯔꯦ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗ ꯃꯥ ꯊꯝꯃꯒꯦ ꯍꯧꯔꯦꯀꯣ ꯉꯥ ꯄꯁꯥꯀꯤ ꯒꯨꯂꯤ ꯆꯥ ꯌꯥꯅꯕ ꯈꯔ ꯆꯥꯁꯤꯜꯂꯣꯍꯦ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯁꯪꯅ ꯆꯥꯛ ꯆꯥꯕꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯨꯝ ꯍꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯧꯔꯦ ꯁꯥꯗꯕ ꯇꯧꯗꯦ ꯃꯌꯥꯝꯗꯨ ꯃꯣꯔꯣꯛ 4-5 ꯈꯛꯇꯅꯦꯕ ꯁꯥꯏꯁꯦ ꯌꯥꯏ ꯑꯗꯨꯝ ꯆꯞ ꯆꯥꯏ ꯃꯤꯅꯨ ꯅꯪ ꯍꯟꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯒꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯒꯦ ꯅꯪ ꯍꯟꯗꯣ ꯅꯪꯒꯤ ꯀꯣꯜꯗ ꯊꯥꯛꯀꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯊꯥꯡꯖꯤꯡ ꯇꯨꯞꯄꯁꯤꯅꯤꯅꯦ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯟꯅ ꯆꯤꯡꯎꯒꯤ ꯁꯛꯌꯦꯡ ꯅꯨꯡꯁꯦꯟ ꯑꯣꯏꯔꯤꯕ ꯏꯌꯥꯝꯕ ꯄ꯭ꯔꯐꯨꯜꯂꯣ ꯑꯃꯗꯤ ꯏꯆꯦ ꯃꯦꯃꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯃꯇꯦꯛ ꯑꯃ ꯎꯍꯟꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨꯁꯨ ꯃꯈꯣꯏꯒꯤ ꯐꯨꯝꯁꯪꯗ ꯇꯔꯥꯝ ꯅꯣꯛꯄꯤꯕꯒꯤꯗꯃꯛ ꯂꯣꯛꯇꯥꯛ ꯐꯨꯝꯗꯤ ꯁꯩꯔꯦꯟ ꯃꯇꯥ ꯐꯕꯗ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯆꯥꯡꯇꯥꯔꯤꯕ ꯂꯝꯗꯝꯅꯤ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯤ